Manipurdagi haudorakpa thangta martial arts asi Assamdasu paktaknana sanahanabagidamagta ahanbagi oina Kasar district laiba school khudingmakta compulsory subject ohenanaba hotnaragani haina social activist Swarnali Chaudhary na haikre wafam asi ngarang numidang wairam Assam Thangta Association Kasar Assam ki makhada laiba Silchar Thangta Association STTA Silchar Assam na sinduna Silchar ki Elora Hotel ki conference hall da pangthokiba paugi mifam amada social activist Swarnali Chaudhary na phongtokibani mahakna makhata na haikibada sanaba haiba asina inkhalakliba na harolsing asibu mayai ka bachinjak tagi amadi online game sing dagi lakna thamba ngamba khakta natana masama ufaba na harolsing oiba ngamhalibani maram aduna aikhoina event ama natraga amada naba tangai fade haiki STTA gi President Santosh Rajkumar na phongdorakibada Hozai Thangta Association asinduna lakliba October gi tang 8 taki hauduna mapanda loisangadoriba tarataruk shuba state level championship asida sanara kayana saruk yaduna sanaba haiba asida mai onsen nanaba amadi Manipuri aikhoi ki nat ki oiba masana makhal asibu Assam asida paktakna na sakhangana na bohotnaba asida Manipur gi Chief Minister Nongthongam Biren na su saugat piyu amadi Chief Minister na masana asi hakchin na lauduna sports ki event singi marakta thangta masana asibusu yahon binanaba Manipur lenga ki pukning chingsilakli Thangta haibase akhoi ina ke injate gi Manipur dagi tholakpanina Manipur gi mapandasu akhoi na khara pak samna andopagi wakhal dagi akhoi ngase silchar thangta association jaban laiba October ge tang 8 9 amasung 8 da silchar dagi angang 8 ka afaba course ke makhada akhoi na training chathajari ajaba lai angang hinje soidana mai paglakani haiduna wa mam su panjaningi haibade ngase gi angang singna mobile ama natraga kariguma to ban nathai na chaki dei saruku angang singja akhoi na yaringi gi parents sing dagi su akhoi na appeal tawjari angang singbu self defense martial arts se tambi takiraga angang singbu afaba hachang ama oiraga samaj sangak thengnabai damaka motivation saibagi Lamdamasiki Puwariga Sagonarakpada Natana Manipur Ancient and Historical Monument and Archaeological Sites and Remain Act 1976 ki makhada Protected Area oina lauthokraba Sagolban Wahang Bamlakaida Laiba Khongnang Hogai bigi akoibada nauna saba complex ama Sagolban gi MLA RK Imona ngasi maikhum hangdoktuna miyamda kusinakre Khongnang Hogai bigi akoiba square Chom Homfugilam asi haukiba English ngani ga sutna tara marigi October 13 da matamadugi Manipur gi governor na protected area oina lauthokibani Khongnang Hogai bi ngak palupna sinduna pangthokiba complex sangaduna miyamda kusinabagi thorom aduda MLA RK Imona chahi chahum henbagi wari leiraba Khongnang pambi asigi akoiba asi haukiba English ngani ga sutna tarani thoigi mamangda amot akai langthokpam oina phibam sokna leiramki Khongnang pambi asibu kandaba yade haiba wakhalonda mahakna English ngani ga sukna tarani thoidagi hauna protected area oina lauthokpinaba matam adugi lengakta taksilaba matungda English ngani ga sukna taramari da protected area oina lauthokibani matam adugi lengaki matamda art and culture loisangi sentang makhada Khongnang Hogai bigi akoiba sing semjin sajin ba hawraklaba matungda nauna ngasigi complex asigi thak asi yaurakibani haiki English ngani ge supna tarani panda akan banong lai nungshitna Khongnang asigi achauba masa ama lambi da haithakibana pambi asi hingat hananaba laingai laikai miyam amadi mahaki maikai degi akan ba thaurang kaya lokhatuna lakli mafam asibu hena masak thokna semgat sagatnanaba mahaki maikai degi angamba thakta hona kigani amadi miyamna su ngak sena thambinanaba appeal tawrakli Health Minister Mansukh Mandaviana Lainga ki sentang makhada laiba health insurance ki masing aduki matik hengatle haina phongdorakre Prime Minister Narendra Modi ki makhada khongthang asi mai paklakpani hairi Dr. Mansukh Mandaviana tweet tawraduna National Health Account Estimates yenglaba matungda Government Finance Health Insurance ki expenditure asi English singani ga supna tara hundoi tara mari da lairamba changdaki chada chama ko humfutaret hengalakli haina phongdorakli President Draupadi Murmu ngasi London da Queen Elizabeth II gi aroiba mathau mangam saruk yaragani Queen Elizabeth II gi aroiba mathau mangam asi London gi Westminster Abeda pangthokadoribani President Murmu ngarang thorom asi kinamak London da thungkibaga loinana Queen Elizabeth ki thawai yawdrab hakchang thamliba Westminster Hall da chakhi amadi India ki mipum khuding moki mahut sinduna Murmu na Queen Elizabeth ki mafamda ikai khumnaba utkhi
पार्लियामेंट की बजट सेशन ममांगदा सेंटर ना अनोबा नेशनल टूरिज्म पॉलिसी पुथोकलगनी हाइना यूनियन टूरिज्म एंड कल्चर मिनिस्टर जी किसान रेड्डी ना फोंदोक्रे वाफम असी महाक नंगरांग हिमाचल प्रदेश दा पांगथोकपा स्टेट टूरिज्म मिनिस्टर सिंह की ओइबा नेशनल की थाक दा पांगथोकपा कॉन्फ्रेंस अमदा फोंदोखिबनी महाक न मखा तारदुना हाइरिबा अनोबा पॉलिसी असी स्टेक होल्डर सिग्ना कुपना खनरबा मतुंगदा पुथोकदबनी ngarang pangthokiba state tourism minister sing oiba conference ase India ki G20 ki damakta su yamna maru oiba amani G20 bu India ki tourism ki pangal bu malem pumbada tagnanaba platform ama oina sizinagani haiki masing yamlaba tourist circuit singbu Ambedkar circuit haina su mingtholagani hairi development of tourist circuits plan gi makhada Himalayan circuit ku su promote tawragani haina minister na phongdokhi इरिलबुक पुलिस स्टेशन की टीम अमना मयाई का बचिंजा योनबा मदि लैबदा चेनबा मियोय अमा फागत पंगमख्रे हौखिबा सेप्टेम्बर 13 की नुमिदांग वाइरम पुंग मंगा मखाई ताबा मतमदा कैखु कबुई खुल गेट तगी हीरोइन ग्राम 3 तगी निपालोम ओइगदबा प्लास्टिक वाइल कुनगा मरी पुदुना लाखिबा मियोय अतुकी ममिंग एमडी इम्तियाज खान चई कुंट्रा मातोय अपोप लैखिदबा एमडी अब्दुल सलाम लैफम कैखु अवांग लैकाई इम्फाल ईस्ट तगिनी फ्रिस्किंग अमदी चेकिंग तौबदा इरिलबुंग पुलिस स्टेशन टीम न फागलबा इम्तियाज की मथकता केस अमा लखोजख्रे पेसामथुंग नंबुल रिवर फ्रंट गार्डन मयादा गैस सिलेंडर हुरानबा मियोय खरना पुरकपा सिलेंडर मरी अमदी साइकिल अमा ngasi ayuk sana janmasthan club पेसामथुंग के मेंबर सिंगना फाहोब ngamle हुरानबा सिंग अदुदी नानथोकदुना चेनख्रे फाहोरब पोलम सिंग इम्फाल सिटी पुलिस ता सिनाख्रे सिलेंडर अमदी साइकिल मांगबा यावनरगदी सिटी पुलिस स्टेशन दा चटननबा sana janmasthan club ना खंगलकली हौखिबा पुंग कुन मरीदा इंडिया दा नौना मियोय लिसिंग मरी चनिपा यांखै कोविड पॉजिटिव ओइरे लेखिदबा मिगी मसिंग न तरानी फगलकपगी चांगचादा 95.8 अमा ओइरी अपुनबा कंफर्म केस ना कोटी मरी लाख 95,933 चामरी यांखै मापन यौख्रे एक्टिव केस ना 95,990 लैना असना मरम ओइरगा लेखिदबा मिगी मसिंग ना लाख 5,19,950 नि लैना असदगी नाबा फदुना डिस्चार्ज तौखिबा मिगी मसिंग ना कोटी मरी लाख 19 लिसिंग हुंफुनितोय चत्रुक हुंफुमरीनी लैना असिदगी ngaktoknanaba vaccine kapthokhiba apunba mi ki masingna koti chani ga 13 lakh humbudra लिसिंग 13 चामगा kuntaret yaukhre malem gi oina covid laichan khwaidi ken sokhalaba laibak singi manungda USA na ahanba India na anishupada amadi Brazil na ohumshupada lairi awang nokpok state ki oina Assam na ahanba Mizoram na anishuba amadi Manipur na ohumshupada lairi